ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯏꯗꯨꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯖꯦꯄꯤꯒꯤ ꯂꯤꯗꯔ ꯑꯃ ꯁꯤꯜꯂꯒꯅꯤ, ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯑꯃꯨꯛ ꯁꯦꯝꯂꯒꯅꯤ, ꯀꯅꯥꯅ ꯂꯤꯗꯔ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯕ ꯑꯗꯨꯃ ꯍꯧꯖꯤꯛ ꯃꯪꯂꯨꯈꯤꯒꯅꯨ, ꯗꯤꯁꯀꯁꯟ ꯇꯧꯔꯨꯒꯅꯨ, ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤ ꯑꯍꯥꯟꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯇꯧꯔꯒ ꯊꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯁꯨꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯊꯝꯕ ꯑꯃ ꯃꯈꯜ ꯑꯅꯤꯗ ꯊꯝꯕ ꯌꯥꯏ꯫ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯕꯤꯖꯦꯄꯤꯒꯤ ꯕꯦꯁ ꯑꯣꯞꯁꯟ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯇꯧꯔꯒ PR ꯊꯝꯕꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯩꯔꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯕꯤꯜ ꯄꯥꯁ ꯇꯧꯔꯒ ꯊꯥ ꯇꯔꯨꯛꯀꯤ PR ꯁꯥꯡꯗꯣꯛꯄ ꯌꯥꯏ꯫ PR ꯃꯅꯨꯡꯗ ꯕꯤꯖꯦꯄꯤ ꯃꯅꯨꯡꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯒꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯒꯅꯤ, ꯆꯍꯤ ꯃꯈꯥꯏ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁ ꯂꯩꯒꯅꯤ, ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯖꯦꯄꯤꯒꯤ ꯁꯔꯀꯥꯔ ꯑꯃꯨꯛ ꯆꯍꯤ ꯑꯃꯃꯨꯛ ꯄꯥꯏꯍꯟꯗꯨꯅ 2027 ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯊꯦꯡꯅꯍꯟꯒꯅꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯏꯂꯦꯛꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯔꯨꯂꯤꯡ ꯕꯤꯖꯦꯄꯤꯗ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ PR ꯊꯝꯒꯅꯤ, ꯃꯇꯨꯡꯗ ꯕꯤꯖꯦꯄꯤꯒꯤ ꯁꯔꯀꯥꯔ ꯑꯃꯨꯛ ꯏꯂꯦꯛꯁꯟ ꯇꯧꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯔꯨꯠ ꯀꯣꯖꯦꯁ: ꯏꯟꯗꯤꯌꯥꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯄꯔꯦꯁꯅꯦꯜ ꯄ꯭ꯂꯥꯟ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯇ ꯅꯣꯂꯦꯖ ꯂꯩꯇꯦ, ꯁꯦꯀ꯭ꯔꯦꯠ ꯁꯔꯚꯤꯁꯁꯤꯡꯅꯁꯨ ꯀꯅꯥ ꯑꯃꯠꯇ ꯍꯩꯗꯣꯛꯇꯦ, ꯃꯔꯝ ꯑꯗꯨꯅ PMꯒꯤ ꯃꯈꯥꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯔꯣꯒꯤ ꯑꯣꯄꯔꯦꯁꯅꯦꯜ ꯄ꯭ꯂꯥꯟ ꯀꯅꯥ ꯑꯃꯠꯇꯅ ꯂꯤꯛ ꯑꯣꯏꯍꯟꯗꯦ꯫ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯗꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯏꯟꯚꯣꯜꯕ ꯇꯧꯕ ꯃꯔꯝꯅ ꯒꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯈꯪꯏ꯫ ꯒꯣꯏꯒꯤ ꯁꯦꯀ꯭ꯔꯦꯠ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯐꯪꯅꯕ ꯃꯩꯇꯩꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟ ꯇꯥꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤ ꯃꯌꯥꯝ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯀꯨꯀꯤꯁꯤꯡꯗ ꯐ꯭ꯔꯤꯗꯝ ꯄꯤꯈꯤꯕꯅꯤ꯫ ꯄꯩꯁꯥ ꯄꯤꯒꯦ ꯂꯥꯟ ꯆꯠꯂꯨ ꯍꯥꯏꯕꯗ ꯃꯥꯁ ꯁꯄꯣꯔꯠ ꯐꯪꯂꯣꯏꯗꯕ ꯃꯔꯝꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯦ ꯂꯥꯟ ꯆꯠꯂꯨ ꯍꯥꯏꯕꯒꯤꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟ ꯇꯥꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯤꯕ ꯑꯁꯤ ꯂꯥꯟꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯑꯣꯏꯅꯅꯕ ꯀꯨꯀꯤ ꯚꯤꯂꯦꯖꯔꯁꯤꯡꯅ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕꯗ ꯁꯦꯟꯇꯔꯅ ꯌꯦꯡꯁꯤꯟꯗ꯭ꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯃꯈꯩ ꯂꯥꯟꯒꯤ ꯑꯣꯄꯔꯦꯁꯅꯦꯜ ꯕꯐꯔ ꯖꯣꯟ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯤꯕ, ꯕꯣꯝ ꯀꯥꯞꯍꯜꯂꯤꯕ ꯑꯁꯤꯅ ꯑꯦꯛꯆꯨꯑꯦꯜ ꯐꯤꯜꯗ ꯇ꯭ꯔꯦꯅꯤꯡꯅꯤ꯫ PMꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯕ ꯑꯗꯨ ꯑꯔꯣꯟꯕ ꯒꯣꯏꯒꯤ ꯑꯣꯄꯔꯦꯁꯅꯦꯜ ꯄ꯭ꯂꯥꯟ ꯂꯩꯈꯤꯕꯒꯤꯅꯤ꯫ ꯃꯩꯇꯩꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯂꯥꯟ ꯃꯅꯨꯡꯗ ꯏꯚꯦꯟꯇ ꯗꯤꯁꯀꯁꯟ ꯇꯧꯔꯒ ꯆꯠꯂꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯁꯥꯡꯕ ꯁ꯭ꯇꯔꯦꯇꯦꯖꯤ ꯑꯣꯕꯖꯦꯛꯇꯤꯚꯁ ꯎꯗꯦ꯫ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯁꯕꯖꯦꯛꯅꯤ, ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯂꯤꯗꯔ ꯐꯠꯇꯦ, ꯂꯤꯗꯔ ꯁꯤꯜꯂꯨ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯁꯦꯟꯇꯔꯒꯤ ꯑꯔꯣꯟꯕ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯃꯦꯀꯥꯅꯤꯖꯝꯒ ꯀꯣꯂꯥꯏꯗ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯀꯔꯝꯅ ꯗꯥꯏꯚꯔꯠ ꯇꯧꯍꯟꯁꯤꯒꯦ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇ ꯁꯖꯦꯁꯟ ꯇꯧꯗꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯩꯇꯩ ꯂꯤꯄꯨꯟ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯩꯇꯩ ꯐꯅ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯩꯇꯩ ꯂꯤꯄꯨꯟꯕꯨ ꯍꯥꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯝꯕ꯭ꯔꯥ? ꯐꯤꯚꯝꯅ ꯌꯥꯗꯕꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯄꯕ꯭ꯂꯤꯛꯅꯁꯨ ꯁꯄꯣꯔꯠ ꯀꯌꯥ ꯇꯧꯕꯤꯗ꯭ꯔꯦ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯕꯦꯀꯤꯡꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯕꯤꯔꯒ ꯊꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯀꯅꯥꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯒꯗꯧꯔꯤꯒꯦ ꯍꯥꯏꯕ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ꯫ ꯂꯥꯟ ꯑꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯄꯣꯖꯤꯁꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯆꯤꯟꯈꯤꯗꯕꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡ ꯈꯨꯠ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯝ ꯊꯨꯗꯦꯛꯄ, ꯇꯥꯏꯅꯕꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕ꯫ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯦꯁꯔ ꯀꯤꯕꯗꯒꯤ ꯑꯃꯗꯤ ꯃꯊꯪ ꯏꯂꯦꯛꯁꯟꯗ ꯚꯣꯠ ꯀꯥꯔꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯄꯗꯒꯤ ꯂꯤꯗꯔꯁꯤꯞ ꯆꯦꯟꯖ ꯇꯧꯔꯒꯗꯤ ꯃꯈꯣꯏ ꯍꯤꯡꯒꯅꯤ ꯈꯜꯂꯨꯕꯅ CM ꯁꯤꯟꯅꯅꯕ ꯆꯦ ꯊꯥꯏ, ꯂꯨꯄꯥ ꯀꯔꯣꯔ ꯄꯤꯗꯨꯅ ꯋꯥꯅꯣꯝꯃꯤ꯫ ꯃꯩꯇꯩ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁ ꯒ꯭ꯌꯥꯟ ꯌꯥꯎꯗꯦ, ꯃꯩꯇꯩ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯁꯦꯜꯐꯤꯁ ꯑꯣꯏ, ꯚꯤꯖꯟ ꯁꯥꯡꯗꯦ, ꯃꯁꯥꯒꯤ ꯏꯟꯇꯔꯦꯁꯅ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯡ ꯊꯥꯏ꯫ ꯍꯧꯖꯤꯛ PR ꯃꯅꯨꯡꯗ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯑꯗꯨ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯇꯧꯔꯒ ꯈꯟꯅꯍꯧ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯒꯤ ꯆꯦꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯎꯖꯦꯜꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯗ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯉꯁꯤ ꯃꯦꯗꯤꯌꯥ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K. ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N. ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯔꯤꯖꯥꯏꯅꯦꯁꯟ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯗꯨꯅ ꯍꯧꯖꯤꯛ
थोकलिबा इरांग असी अखन्नबा मियेंग चंगदुना तुंग कोइबा वरिसन अमा पुरहनबा पामी स्टेट असी एनिमेटेड सस्पेंशन नत्रगा प्रेसिडेंट रूल थंबा पामदे अदुगा सेंट्रल गवर्नमेंट असिदसु पीपल रिप्रेजेंटेटिव सिंगबु इकाय खुमनबा उननिंग हाइना फोंदोखि चीफ मिनिस्टर एन बिरेन रिजाइन तौखिबगी मरमदा पल्लदुना हाई मणिपुर की मियाम नमदी महाकी मकादा लैरिबा एमएलए अमदी मिनिस्टर खरना फावबा महाकी एडमिनिस्ट्रेशन असिदा अपेन पोंगनद्रे अमदी सीएम बिरेन द थाजबा थमक्तबदगी महाकना मणिपुर की गवर्नर द ngarang महाकी रिजाइनेशन पेपर सबमिट तौखिबा ओइरंबा याई सीएम बिरेन की मतम सांगना फेल ओइरबा एडमिनिस्ट्रेशन असी येंगलुरगदि महाक मंगजौनना रिजाइन तौफम थोक्लबनी हाइना फोंदोखि महाकना हाई कांग्रेस पार्टी न चथगनी तौरंबा मणिपुर लेजिस्लेटिव असेंबली मिफम असिदा सीएम बिरेन की मथक्ता नो कन्फिडेंशन मोशन थंगटकनी हाइना तौरंबा असिदा सीएम बिरेन मसाना मैथीरगनी खंदुना ममाई ngakchanabagidamak mangjongna ngarang numidang oiram राजभवन चतुना मणिपुर की गवर्नर अजय कुमार बलादा रिजाइनेशन लेटर पिशन की हाइना लौब याई चीफ मिनिस्टर बिरेन की एडमिनिस्ट्रेशन फेलर असिना मरम ओइरगा स्टेट असिदा 2023 की मे अहुमदगी हौदुना ngasi फावबा लेपत्रिब इरांग असिना कांगखोंग चहेले शांति हंजिलकबा ngamdre मियोय चा कया की पुंसी लोइख्रे मियोय लिसिंग हमपु हेना रिलीफ कैंप सिंगदा सैदांगदुना लहली अमरोमदा ngasi हौदुना सथगनी तरोम्बा मणिपुर लेजिस्लेटिव असेंबली की सेशन चीफ मिनिस्टर एन बिरेना रिजाइनेशन पिशन खिबना मरम ओइरगा गवर्नरना कोरोम्बा असेंबली सेशन असी नौना अमुक गवर्नरना ऑर्डर अमा थोक्तुना नल एंड वॉइड लौथोक्तुना सेशन असी कैंसल तौख्रे अदुबु अथुबा मतमदा स्टेट असिगी अनौबा लुचिंगमा अमा खंदुना अनौबा लेंगाक अमा लाकपा कांग्रेसना पामी स्टेट असिदा एनिमेटेड सस्पेंशन नत्रगा प्रेसिडेंट रूल PR थंबा पामदे हाइखि मखा सथरकपदा अरोइबो ओइना नेशनल हाईवे 2 मदि नेशनल हाईवे 37 दा पोटचै पुदुना लाकपा गाड़ी इम्फाल दा थुंगलरे हाइरे नेशनल हाईवे 2 मदि नेशनल हाईवे 37 दा लमदम असिगी तंगाई फदना नौमदा चंगद्रबा याद्रबा पोटचै पुदुना लाकपा गाड़ी सामगा मोगद्रागा मपन अमदि चनीगा मपन हाइरिबा लंबी असिदा अपन यावदना पुसलखरे मकाताना पोटचै पुसलकपदा खुदोंथीबा थोक्तनबगिदमक चिनंगाई ओइबा मफमसिंगदा सिक्योरिटी फोर्स ना कन्बा सेक्शन तरंग लखटखि मणिपुर डिस्ट्रिक्ट पुनमक्ता पामदबा थौदोक थोक्तनबगिदमक चिंग अमसुंग तमदा पुन चेक पॉइंट चामगा मपन हांगदुना अचट ओंगसिंग चेक तौबगी थबक चथखरे हाइना मणिपुर पुलिस कंट्रोल रूम ना थदोरक चिरोल खंगलगी है वफम थमजरगा मतंग साइड लोशनजरे।